Nupina haizaduna themlabanina nupasu yabada taki yumda halaktuna hanagum karimta tawdaba sanaba hotnabada awaba oirami. Dorenna Thoiba Panta hogatuna chetkini thengna mamma kanda hanjilakani. Kadaida none nangna chatlisibo nungti numit khudinge. Imanabai manak chatpani moisho khoida lakna ban haibani. Pabung leibani na tallina hai. Pullo punganu haibanate makhoi mayamdo adu limit kharadi thamhaningine pau taramani khali nakhoi tamogi luhongba tha horapadani aha handak tha horapa ta driboire shugyam ngakna pau khompireklise sidagi di chatho anuko yumgi thaba inkhangda mateng khasik toiraba shupang ai class ta takpado discuss to boina chatpani tamogi luhongbado ai thabak tawningde haibadi nate adubu exam se roibo oidoinina sum madu su chumdaba nate now nang halaba kharangang chatpa hen malle handakte nahanwai 11 12 karingai da tawbana semester aroibani hanguragana discuss tawba chatlibani na haine yumda laktuna revise tawbadi pabung na trasa engonda hangbasu yaina ekoina khangboiradi takane luhongba koidre thabak mayam am leibadu chilamgadra na tamo Pana chillasu inaugi da makti matam loina kai thokpa ngamnina hangde haribanine mayamba ki wa haiduda mabukning nungshiramal nupana tadawna mapi amuk sintharami ihe mabu phana ba hairaga mamitagi mapi dari si yenguni kapkanu ne nangbo nupana kappa hunabro now kapkanu mamana khangadine yumse mathak makha on badar tamana igi da makhatmi base ubada ei pukning yam nukshi adumna haiba huna dese igi mari haibase yam lubani nang se igi irim khaki nauni nangine haibada nangna darkar leirapka matamda mayamba ina tawba ngamloidaba amta leite Thoiba piklingai matamdagi hauna nang tamonane nangbu karamna luinei haibadu khangamganida nangna koina chattuna nomagi taklakpadu discuss tawe haibado yumda oina hang aikhoida khangdabadu aikoina takpada hiroida boiragana subject tugi ozada nonganbaga class hodringai adu hana matek ama hanbiyo na hayo adum tawradi ojana su yam nungshibani khangdaba haisidi hangdawni aduga amaso haigi yarinkhai yumdagi hendana tawko matamse phatrabani nakhoigi chahi se thajadana yam ngawbasu thing makhoi mayam ururaga aidi naumpa se puthoktoba kirabani masa masada su leida aigidi inaw mathantani hiram amatada mangba yade mana apamba tawhangani adubu tungda shwarakadaba Mana wado boyar di tohol. Lakpo ye madi kamdore. Aishu chattu na hangbige tawban. Thabak na yada leire. Phone uina tawbadi nungaite tawrise. Hojikti kashu tawdre pabo. Mahanabu mayam daidao iya yarene. Ngantana nupi shu thidokpa. Thabak sumana hana tawba. Pikpa chawbadu na makhalamani. Nongmadi promotion adum phanglak taw leiraban. Discuss tawri haibadaine. Notes na kadai. Imanabagida lehore. Gyan tabadu sida silaktrabani handaki result sida khangani kayam gyan tai ta de haibadu natai me manam pisu Delhi da leibani master di DU natraga JNU da tawnaba hotnasiko awat apasa dum hangnaba yanaba ai Delhi da master tawre da tam kaige o miram nai khoisidagi kayam helena dum sonjabani adunan result khanglaga mana mukari haiba do tarasi Mama do TV yenghobani jak jarasina nangna koro thibadi ai shum thiramagi ai de jare puk pik thalli adu oirasu nakhoi mama gi manak tang hak phamuni natradine ngasigi ngangbada tawphamam khangar hoi baba asumna hairamdona raspir changkre sekharna yaradi pabung thoibase Delhi doina makha tamanse niti du natro manau pi haido madi medical natra tamido hoi mane Thoibaga class pulakpani sida su nongmala ame haine nakhoi mamana makhoi masel su khangnaba awat apata thokta sen tawba yaba amana amasu sena yaba aduna phadaw mal aduishu mathakta DU da master tawba phangadi yam phaba wafamni mamagi manakta changduna phamthai remote tu lawduna channel mathang namami tawfam khangde haibagi masakni mamana ngasina kanagi da chatluba Thoiba imanabai mayumda Nangna yumgi makhada leitaba matamda ai leitapam khangba natini kari tawramgani haina pakhatpa su phaw Mama
Nacha thoibase pakhang phabadai hendokkhiduna hanurabani kashu pakhatluranu channel mayam sibu yengingba matta yaudrabo ichana senba leptrisibo sumnambani mama ge hanagi dong thabigese ichagi maithongdo karigumba ningamdaba amadi tari mado apokpina ma aingonda haidokpa yaroidro mama kishu tawdeda lot luko wa lot pangamni haiba mikup phaw hayeng ngamda ngamdrakandane aingonda hayo tamogi lohongbado mathang thawrapudani haine machani ngolbu jelaba matungda panthaduna thamningba mama mapa kana su leiramla phibam tanjana yadaduna lohongba yaithokpanane makhal amani ithai malak padaidi mama se magi saruk su khaidokpada aigi khajikta oihorani ko thoiba ai nang pabunga khainarage na lepin masune mana pamjaba mamau laktore aisu aina pamjaba imau thigani mama ai lohongbai wakhalga leiteda kaidobai hongoidoino icha atombagi mau lakpa mama ngairibani imauga phaminaduna wari sanakin chak ensang thongba hidrasune aina sangduna takpidoini madu oiba phangadi khyam nungaine mama se aduk phattaba manbrane imau laaga aina hairise soidana tawgani itai mado mabuk yam pharamdo mal mama nangdi thaina wari sana hodro akhoi sida tuition lakpa kanda adu kup thana dinong mata wari sakhideda adubu pharamdo sumali thobal dagi mi se loina ba nungai aidi thoba icha thoibagi su thobal nupi oi hansiko chapmana balam dagi oiradi makhoi masel pukchel tina basu ya mau masel khatna ba haibado kashu thoar ado mama chakcha sena tamoga pawungana ngai hor idea am chasile aduna lamdr sor phawba ningthina honba ngamdraba nangna chak tap tangkhai jarakle hairaga thajariba ani do chajasanu chakta duk chopadi mama aise nangbu poklibani ne ahanbada ichagi mawang khanglamdaba ya anirak subasu adubu toina loinabada ichana kari khanba khangba ngami handakti exam su kuidr tamogi lohongba su lei tungda mangdo oidori yaurunu makhoigi lohongba isagi exam ne hena maru oi adugi paraga lei sidane makhoina pakhon sira sune ai ngangnage yaudoine mama punsida amukhakni yambagi hongdoise thoiba chakcha thoknaba tawrasi ai lai ngagi ingdoisu leiba aina inba chakcha drinkai aidi charoi kasi deisu lengar chakhumda babunga tamogagi mamangdoine inbiru aduna pharani sakfam lotnaba hotnabada awaba haibadu oirami mamana hangasu lot kiyawna lotlabanina upai leiramde mamana khangningabasu mamana baga amuk wari sarami bhai ayam war asingba sumain chuma hingdoi ordi ai shikibana phado mal mana muktuna leikibasida aikhoisu thona amta phudokpa ngamdre nangi na ding pangningasu masini pharak tarise aibu mana leiba mapamdasu laktanaba haina kana hairakhiban David na nabani naksinaraga enowa do sharupudi khara lapnabana phani haina khalamgani adunani adu oirasu nakpala patokra ayam war aina wari samana khangbiba nate tamogi lohongbasu mathang thagi haurakpadani nai dit kya tarage ayado hangdeda khara lera kho exam so horani hoi tha amata da tabadi tar adu oirasu dum naknarani lohongba yauroi hairo magong tamwari sanaduna yengi kari wakhal khali haibado aidi ware haina haikrani bro nang adumai haijilaga mana hena wadoi ordi haidabana phaiko mana phone tawrapadasu ai wari inthina sanaba ngamde mana kaptoida tawle aina phone tawbana paide pharak tabai paidaba soiramni ma hojikani yam chillidi haibani ai class 12 ki matamduda amuk handuna yam chatning matam doiradi imabu phani adubu chatpa yaradi aina dum nangi na tingpang sina trasune nakhoi tamona machi chendringai oiradi makhoi ni na karan tarakpani ba tapna ngangoi amuk takhraga yam phajadi benji na kari hairpa kawrbo mana hairpa mayam ningsingaga ai ngawra chatore lakpa minaido matu gola leibro nangi nakta nungta laktrise adui nateda morida posting takiban adunani ibani pang thengnadrise mana yumda lakpada unaridoni hoini adubu oirdi phai natradi ma police macha moirido kibide haige tawbani hoi bro phare dudi dai bazar aishu thamagi nathanda mu khanjilaga kap leiramnuko dari paba yadraba tumba yadraba engonda dum hairo sure yaradi lai tunga giengo paningdragana tumba yabra them hoi bro
ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯕꯩ ꯊꯥꯒꯠꯆꯔꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯅꯠꯇꯦ ꯇꯨꯝꯕꯁꯨ ꯅꯠꯇꯦ ꯄꯥꯏꯔꯛꯂꯔꯣꯏ ꯈꯪꯂꯕ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯁꯤꯜꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ SMS ꯑꯣꯏꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯝꯃꯤ ꯌꯥꯔꯣꯏꯕꯤ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯁꯨꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯃꯨꯛꯇꯪ ꯁꯥꯟꯅꯕꯁꯨ ꯄꯨꯡꯈꯥꯏ ꯐꯥꯕ ꯅꯠꯇꯦ ꯑꯩꯅ ꯀꯣꯜ ꯇꯧꯕ ꯅꯪꯅ ꯄꯥꯏꯗꯕ ꯉꯝꯃꯕꯣ ꯅꯪꯒꯤ ꯊꯃꯣꯏꯒ ꯂꯥꯞꯅꯕꯒꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒ ꯂꯥꯞꯅꯕꯒꯤ ꯋꯥꯗ꯭ꯔꯣ ꯌꯥꯔꯣꯏꯕꯤ ꯑꯩꯗꯤ ꯋꯥꯔꯦ ꯅꯪꯗꯤ ꯋꯥꯗ꯭ꯔꯤꯕꯣ ꯃꯇꯝꯅꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯌꯧꯔꯛꯑꯅꯨ ꯍꯥꯏꯅ ꯈꯥꯝꯕꯁꯨ ꯌꯥꯗ꯭ꯔꯕꯅ ꯍꯩꯖꯤꯡ ꯈꯔꯥꯏ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛꯅ ꯃꯁꯛ ꯈꯪꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯃꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯤꯜꯂꯝꯃꯤ ꯗꯣꯔꯦꯟꯅ ꯇꯣꯝꯕ ꯅꯪꯒꯤ ꯒꯥꯔꯤꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯆꯥꯅꯕꯁꯦ ꯁꯤ ꯍꯥꯞꯄꯣ ꯍꯣꯔꯦꯟꯅꯦ ꯑꯥꯗ ꯌꯧꯕꯒ ꯑꯃꯨꯛ ꯆꯤꯊꯔꯝꯃꯗꯤ ꯑꯃꯨꯛ ꯍꯟꯅꯅꯤꯀꯣ ꯍꯥꯞꯄꯕꯅꯦ ꯑꯣꯖꯥ ꯑꯋꯥꯠꯄ ꯈꯔꯗꯨꯗꯤ ꯑꯩꯕꯨ ꯁꯪꯒꯣꯏ ꯃꯆꯤꯗ ꯎꯔꯝꯃꯤꯗ ꯑꯆꯧꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯄꯨꯡꯁꯦ ꯌꯧꯔꯦꯅꯦ ꯑꯋꯣ ꯑꯩꯁꯤ ꯂꯩꯖꯩ ꯆꯧꯀ꯭ꯔꯤꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯅꯕꯅ ꯁꯤꯜꯂꯝꯕꯅꯤ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯊꯣꯏꯕꯗ ꯇꯧꯍꯜꯂꯝꯃꯨꯅꯦ ꯃꯥꯒꯤ ꯑꯦꯛꯖꯥꯝꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯝꯇꯥꯅ ꯑꯉꯥꯡꯗꯅꯦ ꯄꯥꯈꯣꯟ ꯌꯥꯝ ꯁꯤꯒꯅꯨ ꯑꯩꯅꯁꯨ ꯁꯤꯈꯤꯕꯅꯤ ꯇꯨ ꯃꯃꯥꯅ ꯈꯨꯝꯃꯛꯑꯦ ꯃꯥꯅ ꯄꯥꯈꯣꯟ ꯁꯤꯕꯗꯤ ꯌꯥꯅꯤ ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯔꯨꯔꯗꯤꯅꯦ ꯁꯥꯎꯕꯨ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ ꯃꯃꯥ ꯄꯨꯡ ꯃꯇꯝ ꯌꯧꯔꯛꯑꯅꯤꯌꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯧꯕꯗ ꯊꯦꯡꯈꯤꯅꯤ ꯇꯜꯂꯤꯕꯅꯤꯅꯦ ꯑꯩꯁꯦ ꯀꯣꯛ ꯋꯥꯡꯈꯠꯂꯛꯂꯤꯁꯤ ꯌꯦꯡꯉꯨꯅꯤ ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕ ꯅꯠꯇꯦꯗ ꯀꯗꯥꯏ ꯄꯣꯠ ꯋꯥꯏꯕꯒꯤ ꯂꯤꯁꯇꯣ ꯕꯤꯜ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯝꯃꯕꯅꯦ ꯑꯩꯅ ꯊꯤꯟꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯍꯥꯞꯄꯒꯦꯅ ꯍꯣ ꯐꯔꯦ ꯑꯗꯨꯅ ꯃꯄꯥꯟꯗꯩ ꯒꯥꯔꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯃꯁꯤꯡ ꯊꯤꯔꯨꯈꯤꯒꯦ ꯄꯥꯕꯣ ꯍꯣꯏ ꯅꯥꯎꯕ ꯍꯥꯏꯕ ꯑꯉꯥꯡꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯂꯤꯁꯇꯣ ꯃꯥꯅ ꯄꯥꯏꯈꯤꯕꯅꯤꯅꯦ ꯁꯪꯒꯣꯏꯗꯒꯤ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏꯔꯦꯅꯦ ꯀꯔꯤ ꯑꯇꯣꯞꯄ ꯋꯥꯠꯂꯤꯁꯤꯗꯤ ꯃꯤ ꯃꯌꯥꯝꯁꯨ ꯇꯤꯟꯅꯔꯦ ꯑꯔꯥꯡꯐꯝꯅ ꯑꯣꯖꯥꯕꯨ ꯊꯧꯔꯥꯡꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯦ ꯃꯤ ꯑꯌꯥꯝꯕ ꯇꯤꯜꯂꯕ ꯃꯥꯜꯂꯦ ꯑꯇꯣꯞꯄ ꯀꯅꯥ ꯋꯥꯠꯂꯤꯒꯦ ꯑꯃꯨꯛꯇ ꯈꯪꯗꯣꯛꯄ ꯌꯥꯔꯗ꯭ꯔꯥ ꯌꯥꯅꯤ ꯇꯥꯗ ꯉꯁꯤꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏꯁꯤ ꯐꯥꯎꯕ ꯃꯤ ꯑꯁꯨꯛ ꯇꯤꯜꯂꯁꯤꯅꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯤ ꯌꯥꯝꯕ ꯁꯣꯏꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯥꯛꯄꯤꯔꯣꯁꯤꯅꯤ ꯇꯥꯗ ꯁꯤꯁꯦ ꯁꯣꯝꯗꯒꯤꯁꯦ ꯖꯇ꯭ꯔꯥ ꯄꯨꯕꯤꯅ ꯄꯥꯏꯒꯗꯕꯅꯤ ꯁꯤꯅ ꯇꯣꯈꯥꯏꯅ ꯊꯝꯃꯒꯦ ꯅꯪꯒꯤ ꯃꯤ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯁꯨꯔꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯦ ꯍꯣꯏ ꯇꯥꯗ ꯌꯥꯔꯤꯡꯈꯩ ꯉꯜꯍꯟꯁꯤꯀꯣ ꯃꯌꯥꯝꯅ ꯃꯁꯥ ꯅꯥꯜꯂꯞ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯂꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯥꯔꯕꯤꯗꯤ ꯍꯥꯟꯅꯒꯤ ꯁꯦꯠꯄ ꯐꯤꯔꯣꯜꯗꯣ ꯑꯗꯨꯝ ꯁꯦꯠꯂꯤ ꯁꯨꯃꯥꯡ ꯐꯥꯎꯗꯨꯅ ꯆꯪꯅꯕ ꯍꯣꯠꯅꯔꯝꯃꯤ ꯗꯣꯔꯦꯟꯅ ꯍꯣꯏ ꯊꯣꯏꯕ ꯅꯪꯗꯤ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏ ꯆꯠꯂꯨꯏꯕ ꯅꯈꯣꯏ ꯃꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯈꯤ ꯍꯥꯏꯅꯦ ꯐꯤꯔꯣꯜꯗꯣ ꯑꯇꯣꯞꯄ ꯑꯁꯨꯕ ꯂꯩꯇ꯭ꯔꯕꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯔꯣꯏꯒꯦ ꯍꯩ ꯀꯥꯔꯟ ꯉꯥꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯌꯥꯝ ꯆꯠꯇꯣꯏꯁꯦ ꯅꯪ ꯁꯤꯟꯕ ꯌꯥꯎꯅꯦ ꯉꯔꯥꯡꯁꯨ ꯊꯤꯕ ꯍꯦꯛꯇ ꯈꯪꯗꯦ ꯍꯣꯏ ꯄꯥꯕꯣ ꯑꯌꯥꯝꯕ ꯂꯣꯏꯔꯦ ꯅꯥꯎ ꯅꯪ ꯍꯜꯂꯛꯑꯕꯣ ꯇꯥꯃꯣ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ ꯍꯪꯉꯨꯅꯨ ꯃꯅꯨꯡꯗꯩ ꯑꯃꯗꯣ ꯇꯥꯔꯗꯤꯅꯦ ꯑꯃꯨꯛ ꯐꯥꯏꯌꯔ ꯇꯥꯈꯩ ꯄꯥꯏꯊꯣꯔꯛꯑꯅꯤ ꯄꯥꯕꯨꯡꯒꯤ ꯋꯥꯇꯥꯁꯤꯗꯤ ꯇꯥꯃꯣꯒꯤ ꯀꯩ ꯊꯕꯛ ꯋꯥꯠꯂꯤꯒꯦ ꯅꯅꯥꯎꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯄꯥꯡꯉꯒꯦ ꯅꯤꯌꯣꯝ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯗꯤ ꯈꯪꯗꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯆꯥꯅꯕ ꯑꯆꯥꯄꯣꯠꯁꯦ ꯌꯥꯔꯒꯗꯤ ꯅꯪꯁꯨ ꯊꯤꯟꯕ ꯌꯥꯎꯗꯅ ꯑꯗꯨꯁꯨ ꯀꯥꯏꯗꯦ ꯂꯥꯛꯄꯁꯨ ꯂꯥꯛꯅꯤꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯌꯧꯁꯤꯜꯂꯛꯇꯣꯔꯦꯅ ꯍꯥꯏꯕꯅꯤ ꯃꯥꯗꯤ ꯄꯣꯝꯌꯥꯠ ꯐꯩꯖꯣꯝ ꯁꯦꯠꯂꯝꯅꯤꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯩꯖꯣꯝ ꯁꯦꯠꯇ꯭ꯔꯃꯛꯁꯨ ꯑꯇꯣꯞꯄ ꯍꯣꯡꯗꯣꯛꯇꯨꯅ ꯏꯟꯅꯕꯗꯤ ꯍꯣꯏ ꯇꯥꯃꯣ ꯃꯌꯥꯝꯁꯨ ꯊꯨꯡꯉꯔꯦ ꯅꯈꯣꯏ ꯃꯃꯥ ꯀꯧꯊꯣꯔꯛꯑꯣ ꯀꯦꯔꯒ ꯂꯩꯔꯅꯣꯅ ꯍꯥꯏꯌꯨ ꯍꯅꯨꯊꯪꯁꯤꯗꯅꯦ ꯃꯌꯥꯝꯅ ꯃꯥ ꯑꯣꯏꯅ ꯉꯥꯏꯔ ꯂꯩꯔꯦ ꯍꯣꯏ ꯄꯥꯕꯣ ꯋꯥꯕꯨꯗꯤ ꯋꯥꯖꯔꯝꯃꯅꯤ ꯊꯣꯏꯕꯁꯦ ꯊꯕꯛ ꯑꯌꯥꯝꯕꯗꯤ ꯃꯥꯅ ꯂꯣꯏ ꯆꯦꯜꯂꯤꯅꯤ ꯑꯩꯅ ꯑꯣꯐꯤꯁ ꯆꯠꯂ ꯂꯩꯔꯕꯅꯤꯅ ꯍꯩ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯥꯡꯅꯗ꯭ꯔꯗꯤ ꯀꯅꯥꯅ ꯄꯥꯡꯅꯅꯤ ꯒꯥꯔꯤꯁꯤꯡꯗꯣ ꯁꯨꯔꯗꯤ ꯃꯤꯁꯨ ꯌꯥꯝꯃꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯐꯅꯤ ꯇꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯃꯨꯡꯗꯅ ꯃꯃꯥ ꯃꯌꯥꯝ ꯆꯠꯇꯣꯏ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯤ ꯑꯌꯥꯝꯕꯁꯨ ꯂꯥꯛꯅꯔꯤ ꯍꯣꯏ ꯂꯣꯏꯔꯦ ꯊꯣꯏꯕ ꯑꯩꯉꯣꯟꯗ ꯀꯔꯤ ꯂꯩꯌꯨ ꯍꯥꯏꯅ ꯇꯞꯈꯤꯒꯦ ꯃꯄꯥꯟꯗ ꯇꯥꯃꯣꯒ ꯄꯥꯕꯨꯡꯒꯅ ꯍꯥꯏꯐꯦꯠ ꯍꯥꯏꯍꯧꯏ ꯑꯩꯁꯨ ꯀꯩꯝꯇ ꯈꯨꯝꯃꯝꯗꯦ ꯍꯪꯅꯤꯡꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯨ ꯀꯔꯤ ꯀꯥꯟꯗꯕꯗ ꯅꯪ ꯂꯩꯇꯦꯅ ꯊꯤꯅꯔꯛꯄꯗꯨꯗꯅꯦ ꯑꯩꯁꯨ ꯋꯥꯈꯜꯗ ꯂꯥꯛꯄꯗꯣ ꯀꯣꯛ ꯈꯨꯝꯈꯤꯕꯅꯤ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯆꯠꯇꯦꯗ ꯏꯃꯥꯟꯅꯕꯩ ꯃꯌꯨꯝꯗ ꯁꯨꯝ ꯆꯠꯂꯨꯕꯅꯤ ꯊꯣꯏꯕ ꯅꯌꯨꯝꯗ ꯊꯧꯗꯣꯛ ꯊꯣꯛꯑꯒ ꯃꯤꯒꯤꯗ ꯆꯠꯄꯒꯤ ꯑꯥꯔꯊꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯑꯉꯥꯡ ꯊꯥꯗꯨꯅ ꯏꯅꯍꯟꯕꯗ ꯅꯪ ꯑꯋꯥꯡꯒꯤ ꯂꯝꯄꯥꯛꯇ ꯅꯊꯟꯇ ꯐꯣꯟ ꯑꯃ ꯃꯦꯠꯇꯨꯅ ꯂꯩꯍꯧꯏ ꯍꯥꯏꯅꯦ ꯑꯗꯨꯗꯣ ꯏꯃꯥꯟꯅꯕꯗ ꯐꯣꯟ ꯇꯧꯔꯝꯕꯅꯤ ꯊꯣꯏꯕ
oidaba ngang ba haitaba nang nangangi basibu karigino. Ichana adu hainingdaba wadadi ai namduna hang. Adubu kaigumba hainingba thoadine karimta chingnadana mamada hayuko. Mamada kai wabu lotkadoinoda. Phajare aikhoi palimdai henba amta leitre. Imaw atombi lakpadadine kigadawribani. Ngasidi ai tangai phadi khanbagi loisinbani. Mapanda mu kawra male thengi aishu pirul hongtokige achapo thinba yawnaba. Wa makha taningdre haibagi ingitni mana wahai thaidoktuna thokhibadu khangdaba natte mamasu. Magi thoiba ichana adukwana lelaga aina karamna atopa wakhal amuk changudoino. Imung anigi mari kaigani khanbagi dama ichana lepliba phiripse kayam kuina hongdana leiba ngamgadoiba. Thoiba nang punsida mai pakpo oyuko. Makhada mayamna ngaiduna leire nangna sida kanagi kai wakhal khanduna leirige ne. Nupi mayumda sukyam chatningisibu aruba kana unadoi leirige. Mana do maingoda onkhatuna ngangisi yengone hanu thangsidane namau nupi lakadaba nong ninida ngairabane. Ado aina la oina haikrabo. Hai arembada mari tawgan karimta kana roiko chaitup oina chagedani. Ngasi ko haising kharai chatringei ne mi ngam thoknani se aduga thok he khaidoknani ko. Nangga manaba ngam ponteda ai ngairamage mayam su ngairabani ko. Mingsel mamangda leptuna firol lotion si kadai lotion loi si kadai. Ngakchana ba wakhaldu khanduna leirami. Lakpana bro loidribo tamona kuiroi furit khaksin doiman bani na harakpani aduga kidoriba. Body je kayam sem kisige na khalambani ya drabo. Ikoi training do tang yauraga body do kyam sem mathau dai khangani nongma tangni ko hairse. Madumadi oidrawani ai kya hinade. Kai hinarani ai dabu pai leitabai oikibani. Hoi shi torambagi phaba mayam amsu leida. Nasana tawba thabak adu khanthana su khanganu yam phai nangi thabak se limjaningai ni. Hoi adu loisilu. Masi aina thobal chatoi se makhoi yumna madi leiramaroi ko. Bro ningsingbagi ningsingba ngakta sidabu mana magi wakhal kautho harise ina nga ise sidan. Kaino nabani wari suksan sanadrabo. Mamangi thadadi amakhak sanaki. Handakti mayam chinba male phone phange paide paikhale ena muk haraurani roommate pairaga ma phone thamamena hairani. Aduga wakhal hung warisina kaino mana ingonda haibadi ngamda tawthorakpa thabakna takpa natro. Mi su chille haidudi kharasu phana khaluba adumain lana lawno. Ai lana lawdeda at least ngasai cool tokiba mayamdo wahi amatadi harakpa yaidana. Thakiba SMS mayamdugi reply amatangdi halakpa yaidana. Hoi nang naidu su chum thengise mayam chatlingai ri hause ai gari puri aduda sum tongba yani. Debitong tangdi phone tobiyone maga pau phaunabra kai haina ge na haibado. Lambi da hangasi law nangonda di toroktro toraga kai haridoino aina hairisini ma chinba soidan oiramniba. Hoi pare horen makhoi yobaga amuk call tawsingi pairaktaba ngambre ingi ngasigi numitse. Call hanjin tawra abanina upai leitra male nupi masu paire sausu sauba ngamda nungshirasu nungshi haiba ngamda tumin le. Wam ta hairede boradi phone se tham haibra practical gi singa tawba lei. Yaroibi aina koi thongal da lei nangdi imung da leiram loi ko mausagum thongal da ibungai ram leroi ko. Haising khara yaw bachat lira. Pakhat kanu debit kanate lakpagani ngasidi auto tongukte gari dani baragi matha sadrasu yarani. Arbi please nupa oirsu kapningbane hekta mangoinar ai kido haibano. Nangna leirido khoi thongal dane haibadani mina taraga yam phasade ko kono ina wari sarasira. Kono gi wai thasaba ngamde mamang thasu kono wari sanase harga ina matung tawbad adum pairakhitra. Ado ai yadabaini nangna na khoi babagi activa maningda tongduna chatkibado aina tongda inabado ningsingbra. Ningsingi aina thawal lairembida mafamse amuk hana lakpa phanganbiyu ko aina khurumki ngasi sumagi bor phangamale ai mafamse da lakpa phangi nangbu ujaba phangjege haina khurumra. Ai thamage saurabo ai wahai khara hen kramale sorry. Akhoi thongal mapadagi
ꯑꯗꯨꯒꯨꯝꯕ ꯋꯥ ꯃꯌꯥꯝꯗꯣ ꯍꯥꯏꯒꯅꯣ ꯍꯥꯏꯔꯒ ꯀꯩꯒꯤ ꯍꯥꯏꯔꯤꯅꯣ? ꯇꯥꯐꯝꯗ ꯋꯥꯀꯠꯄ ꯐꯥꯎꯕꯒꯤ ꯍꯛ ꯂꯩꯇ꯭ꯔꯕꯣ? ꯅꯪ ꯑꯩꯅ ꯉꯥꯡꯒꯅꯣ ꯍꯥꯏꯔꯒ ꯁꯨꯝ ꯍꯦꯟꯖꯤꯜꯂꯦ. ꯌꯥꯔꯦ ꯑꯩ ꯊꯝꯃꯒꯦ. ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁꯤꯟꯒꯗꯕ ꯂꯩ. ꯍꯜꯂꯣ ꯌꯥꯔꯣꯏꯕꯤ, ꯇꯥꯕ꯭ꯔꯣ? ꯉꯥꯏꯈꯣ ꯌꯥꯔꯣꯏꯕꯤ. ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ. ꯐꯣꯟ ꯀꯛꯈ꯭ꯔꯅꯤ. ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯒ ꯂꯥꯜꯂꯦꯅ ꯍꯥꯏꯒꯦ. ꯑꯣꯐ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ. ꯑꯩꯁꯨ ꯋꯥꯏ ꯈꯔ ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯦ. SMS ꯑꯣꯏꯅ ꯊꯥꯔꯒꯦ. ꯌꯥꯔꯣꯏꯕꯤ, ꯑꯩ ꯂꯥꯟꯖꯔꯦ. ꯁꯥꯎꯅꯨꯀꯣ. ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯦ ꯎꯔꯒ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯑꯗꯨꯅꯅꯤ. ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯗꯨꯅ ꯂꯩꯈꯣ ꯍꯥꯏꯅꯣ?